ꯃꯌꯥꯝꯁꯨ ꯌꯥꯝ ꯉꯟꯅ ꯑꯗꯨꯝ ꯆꯪꯕꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯀꯛꯃꯌꯨꯝ ꯈꯨꯔꯨꯞꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯐꯥꯔꯁ ꯚꯤꯌꯨꯋꯔ ꯑꯗꯨꯝ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯈꯟꯕꯗ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯍꯦꯛꯇ ꯄꯜꯂꯛꯑꯦꯅ ꯈꯜꯂꯝꯕꯁꯦ ꯑꯩ ꯂꯥꯏꯐ ꯍꯦꯛ ꯊꯥꯕꯒ ꯑꯗꯣ ꯑꯍꯥꯟꯕ ꯐꯥꯔꯁ ꯚꯤꯌꯨꯋꯔꯁꯦ ꯃꯥꯅ ꯍꯦꯛꯇ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯁꯥꯎꯟ ꯀꯩꯀꯥ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯏꯔꯥꯡ ꯕꯁ ꯑꯩ ꯉꯥꯏꯔꯤ ꯏꯆꯦꯅꯤꯕꯨꯅ ꯍꯥꯏꯔꯝꯃꯦ ꯁꯣꯅꯤꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯆꯤꯆꯦꯅꯤ ꯁꯣꯅꯤꯀꯥꯁꯦ ꯃꯌꯥꯝꯅ ꯃꯪꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯟꯅꯔꯦ ꯁꯤꯟꯅꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯂꯣꯏ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯉꯥꯏꯕꯤꯔꯝꯕꯁꯤꯁꯨꯀꯣ ꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯍꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯔꯁꯦ ꯆꯪꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯑꯒꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯑꯕꯦꯝ ꯄꯨꯌꯥꯝꯁꯨ ꯆꯪꯉꯛꯑꯦ ꯈꯥꯡꯉꯦꯝꯕꯝ ꯑꯕꯦ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯐ꯭ꯔꯦꯟꯁ ꯆꯣꯡꯊꯥꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯂꯧꯖꯔꯤ ꯂꯥꯏꯁ꯭ꯔꯝ ꯃꯃꯤꯟꯆꯥꯁꯨ ꯆꯪꯕꯤꯔꯛꯑꯦ ꯉꯁꯤꯗꯤ ꯀꯅꯥꯅ ꯍꯥꯟꯒꯦꯅ ꯍꯥꯜꯂꯦꯅ ꯍꯪꯉꯛꯑꯦ ꯀꯃꯦꯟ ꯐꯔꯨꯛ ꯀꯃꯦꯟ ꯐꯔꯨꯛꯀ ꯃꯣꯏꯔꯥꯡꯊꯦꯝꯕꯒꯁꯦ ꯃꯕꯥꯅꯤꯃꯛ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ ꯑꯅꯤꯃꯛ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯐꯥꯔꯁ ꯑꯗꯨꯝ ꯆꯪꯃꯤꯟꯅꯔꯛꯈꯤꯕꯀꯣ ꯇꯥꯃꯤꯟꯅꯔꯦꯅ ꯂꯧꯖꯔꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯍꯥꯏꯁꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯨꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯂꯧꯖꯔꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯑꯣꯅ ꯂꯥꯛꯄꯝꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯏꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯆꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯗ꯭ꯔꯣ ꯍꯪꯕꯤꯔꯛꯑꯦꯀꯣ ꯉꯁꯤꯗꯤ ꯊꯥꯒꯠꯂꯛꯑꯔꯣꯏ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯗꯕ ꯃꯥꯟꯗꯦ ꯑꯗꯣ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯍꯌꯦꯡꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯆꯦ ꯉꯁꯤꯗꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯂꯒꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯆꯦ ꯑꯅꯤꯅꯁꯨ ꯑꯩ ꯍꯪꯕꯤꯔꯦꯀꯣ ꯉꯁꯤꯗꯤ ꯑꯕꯦꯝꯅꯁꯨ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩꯗꯤ ꯁ꯭ꯋꯤꯠ ꯆꯤꯂꯤ ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯍꯜꯂꯣ ꯍꯥꯏ ꯒꯦꯃꯔ ꯍꯥꯏ ꯃꯈꯣꯟ ꯈꯔ ꯇꯞꯄꯦꯅ ꯍꯥꯏꯕꯤꯔꯛꯏ ꯇꯞꯅ ꯉꯥꯡꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯑꯗꯨꯝ ꯇꯞꯅ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯨꯏ ꯁꯣꯅꯝ ꯍꯨꯏꯁ ꯑꯦꯂꯤꯁꯥꯅ ꯊꯝꯕꯤꯔꯛꯑꯦ ꯑꯩ ꯁꯣꯅꯝꯅꯦ ꯑꯩꯅ ꯑꯦꯂꯤꯁꯥ ꯚꯣꯏꯁ ꯇꯞꯄꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯡꯕꯗ ꯇꯞꯄꯒꯤ ꯑꯣꯏꯔꯤꯔꯥ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯉꯛ ꯇꯥꯔꯒꯗꯤ ꯇꯥꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯗꯤ ꯂꯥꯏꯐ ꯀꯨꯏꯅ ꯊꯥꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯕꯣꯝ ꯃꯔꯥꯡ ꯀꯥꯏꯀꯣ ꯍꯥꯏꯔꯤꯕ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯗꯨꯝ ꯊꯥꯕ ꯄꯨꯡ ꯍꯥꯏꯕꯗꯤ 40 ꯃꯤꯅꯠꯁ ꯑꯗꯒꯤ 15 ꯃꯤꯅꯠꯁ ꯀꯣ ꯁ꯭ꯋꯥꯏꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯨꯝ 30 ꯃꯤꯅꯠꯁꯀꯤ ꯑꯕꯞꯇꯤ ꯑꯗꯨꯝ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯣꯏꯕꯅꯦ ꯑꯗꯨꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯑꯗꯩꯁꯨ ꯊꯥꯖꯔꯛꯀꯅꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯗ ꯅꯨꯡꯉꯥꯏꯕꯒꯤꯅꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯥꯎꯖꯩꯀꯣ ꯆꯣꯡꯊꯥꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯆꯦ ꯑꯅꯤꯅ ꯊꯝꯕꯤꯔꯛꯏ ꯍꯥꯎ ꯆꯣꯡꯊꯥꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯇꯔꯥꯝ ꯂꯧꯖꯔꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯇꯧꯕꯤꯔꯤꯕ ꯏꯆꯜ ꯑꯅꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯔꯦꯟꯖꯤꯠꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏ ꯄꯨꯄꯨ ꯐꯣꯛ ꯁꯥꯎꯟ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯊꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯍꯣꯏ ꯑꯗꯨꯗꯤ ꯈꯔ ꯇꯞꯅ ꯉꯥꯡꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯐꯣꯟꯗꯨꯗ ꯈꯤꯇꯪ ꯂꯩꯈꯠꯄꯤꯔꯣ ꯇꯞꯅ ꯇꯥꯕꯒꯤ ꯁꯥꯎꯟꯗꯣ ꯑꯗꯨꯃꯥꯏꯅ ꯚꯣꯂꯨꯝ ꯂꯩꯈꯠꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯌꯦꯡꯕꯤꯔꯣ ꯍꯥꯏꯐꯦꯠ ꯆꯦ ꯈꯝꯕ ꯊꯣꯏꯕꯤ ꯊꯥꯒꯠꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯪꯕꯤꯔꯛꯑꯦ ꯑꯕꯦꯝ ꯄꯨꯌꯥ ꯑꯕꯦꯝ ꯄꯨꯌꯥꯝ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯃꯇꯝꯗꯤ ꯍꯥꯏꯖꯈꯤꯔꯣꯏꯒꯦ ꯑꯗꯣ ꯌꯥꯝꯗꯤ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯑꯦ ꯁꯦꯝꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯄꯛꯅꯕ ꯍꯣꯠꯅꯖꯒꯦ ꯐꯨꯜ ꯂꯩꯈꯠꯂꯁꯨ ꯌꯥꯝꯅ ꯇꯞꯄꯦ ꯍꯥꯏꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯣꯏꯔꯥꯡꯂꯩꯃ ꯃꯣꯏꯔꯥꯡꯂꯩꯃ ꯑꯗꯨꯝ ꯉꯥꯏꯈꯣꯀꯣ ꯍꯥꯏꯐꯦꯠꯇꯪ ꯁꯦꯝꯒꯦ ꯑꯝꯇ ꯄꯥꯊꯣꯛꯑꯣ ꯍꯤꯌꯥꯡ ꯑꯊꯧꯕꯤ 4ꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯤꯡꯆꯥꯕꯤꯗꯨꯒꯤ
ꯌꯥꯏ ꯗꯥꯏꯂꯣꯒꯁꯨ ꯇꯥꯕ ꯌꯥꯏ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯄꯥꯗꯨ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯗꯥꯏꯂꯣग ꯍꯥꯟꯅ ꯇꯥꯊꯣꯛꯄꯅ ꯐꯔꯦꯅꯦ ꯃꯣꯏ ꯈꯜꯍꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯃꯣꯏ ꯑꯄꯥꯝꯕꯗꯣ ꯇꯥꯁꯦ ꯁꯥꯎꯟꯁꯦ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯉꯁꯥꯏꯗꯒꯤ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯛꯄꯗꯣ ꯂꯥꯏꯚ ꯎꯕ ꯐꯪꯖꯔꯦ ꯉꯁꯤꯗꯤ ꯍꯥꯏꯀꯣ ꯖꯦꯝꯁ ꯍꯥꯟꯅ ꯂꯥꯏꯚꯁꯦ ꯆꯪꯕꯤꯔꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦ ꯍꯣꯏ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯁꯨꯃꯥꯏꯅ ꯊꯥꯖꯕꯅꯦ ꯑꯃꯗ ꯑꯗꯨꯝ ꯊꯥꯏꯌꯦ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯉꯁꯤ ꯈꯛꯇꯪ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯏꯟꯖꯣꯏ ꯇꯧꯕꯤꯔꯣ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯀꯩꯅꯣꯒꯨꯝꯕ ꯍꯥꯟꯅ ꯀꯥꯏ ꯌꯧꯔꯒꯦ ꯇꯞꯄꯦ ꯑꯅꯤꯃꯛ ꯑꯅ ꯍꯧꯖꯤꯛꯇꯤ ꯌꯥꯔꯝꯒꯗꯕ ꯈꯤꯇꯪꯗꯤ ꯆꯦꯔꯥ ꯆꯤꯟꯅ ꯉꯥꯏꯕꯗ ꯋꯥꯔꯦ ꯇꯞꯄꯦ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯕ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯕꯦꯝꯕꯨ ꯌꯥꯝꯅ ꯊꯝꯕꯤꯔꯛꯏ ꯑꯕꯦꯝ ꯍꯣꯏ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯍꯌꯦꯡꯒꯨꯝꯕ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯃꯥ ꯃꯄꯥ ꯍꯥꯞꯄꯒꯤ ꯃꯇꯥꯡꯗꯣ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏ ꯍꯥꯞꯄꯤꯒꯦ ꯀꯃꯦꯟ ꯀꯥꯔꯝꯕ ꯃꯥꯜꯂꯦꯅ ꯑꯩꯅ ꯍꯥꯏꯕ ꯚꯣꯏꯁ ꯅꯠꯇ꯭ꯔꯗꯤ ꯇꯥꯗꯦ ꯅ꯭ꯌꯨ ꯚꯥꯏꯔꯦꯜ ꯅꯤꯡꯁꯤꯡꯉꯛꯏ ꯀꯩ ꯍꯥꯏꯔꯛꯑꯣ ꯀꯥꯏꯗꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯗꯤ ꯈꯔ ꯀꯥꯟꯈ꯭ꯔꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯛꯅ ꯀꯦ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤꯀꯣ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤ ꯑꯕꯦꯝ ꯃꯁꯤ ꯚꯣꯏꯁ ꯇꯞꯄꯦ ꯍꯥꯏꯁꯦ ꯑꯁꯤꯗ ꯈꯤꯇꯪ ꯁꯦꯝꯕꯤꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣꯅꯦ ꯇꯞꯄꯦ ꯍꯥꯏ ꯇꯞꯄꯗꯣ ꯚꯣꯏꯁ ꯃꯌꯥꯝ ꯄꯨꯟꯅꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯒꯤꯁꯨ ꯂꯣꯏ ꯄꯨꯟꯅ ꯇꯞꯄ꯭ꯔꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯒ ꯊꯤꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯏꯄꯤꯁꯣꯠ ꯊꯥꯕꯤꯔꯛꯑꯣ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯄꯤꯍꯥꯏꯁ ꯌꯨꯅꯨꯁꯀꯥꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯍꯦꯔꯥꯆꯟꯗ꯭ꯔꯗꯤ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯈꯝꯕ ꯊꯣꯏꯕꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣই ꯄꯨꯔꯒ ꯂꯥꯛꯑꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯤꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯗꯥꯏꯂꯣग ꯊꯤꯔꯤꯀꯣ ꯆꯦꯂꯤꯁꯥꯁꯦ ꯑꯗꯨꯒ ꯗꯥꯏꯂꯣग ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯒꯤ ꯃꯇꯥꯡꯗꯣ ꯍꯥꯏꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯂꯥꯏꯐꯁꯦ ꯆꯦꯂꯤꯁꯥꯅ ꯍꯥꯠꯄ ꯇꯨꯞꯄ ꯑꯗꯒꯤ ꯂꯥꯎꯕ ꯈꯣꯡꯕ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯗꯣꯏꯅꯤ ꯑꯉꯥꯡꯒ ꯌꯦꯡꯍꯜꯂꯨꯅꯨꯀꯣ ꯉꯁꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯂꯥꯏꯐꯁꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯨ ꯌꯥꯝ ꯇꯞꯄꯗꯤ ꯑꯣꯏꯗꯦꯗ ꯆꯦ ꯀꯟꯅ ꯉꯥꯡꯉꯛꯑꯒꯦꯀꯣ ꯍꯥꯏꯕꯗꯤ ꯇꯥꯅꯕ ꯈꯔ ꯀꯟꯅ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯆꯨꯝꯃꯤ ꯚꯣꯏꯁꯁꯦ ꯈꯔꯗꯤ ꯇꯞꯄ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯏ ꯂꯩꯔꯕ ꯀꯩ ꯃꯥꯡꯉꯕ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯅ ꯉꯥꯡꯕ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯃꯥꯁꯦꯗꯣ ꯑꯅꯤꯃꯛ ꯍꯥꯏꯖꯟꯕꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯟꯅꯃꯤꯕꯅꯤ ꯑꯗꯨꯝ ꯁꯥꯔꯒ ꯍꯥꯏꯃꯤꯟꯅꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯍꯥꯟꯅ ꯍꯥꯏꯍꯧꯒꯦꯀꯣ ꯁꯣꯏꯈꯤꯕꯁꯨ ꯉꯥꯛꯄꯤꯌꯣ ꯀꯞꯉꯥꯡꯉꯦꯕꯀꯣ ꯀꯔꯥꯏꯋꯥꯏꯗꯤ ꯍꯥꯏꯔꯛꯑꯣ ꯁꯤꯁꯦ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯁꯦ ꯍꯦꯛꯇꯣꯛ ꯉꯝꯕꯤꯁꯦ ꯌꯥꯝꯗꯤ ꯁꯥꯊꯤꯕꯅꯦ ꯈꯔꯗꯤ ꯁꯥꯊꯤꯕ ꯂꯥꯎ ꯈꯣꯡꯕꯗꯤ ꯑꯣꯏ ꯑꯗꯣ ꯃꯥꯅꯦ ꯄꯛꯀꯗ꯭ꯔꯕ ꯑꯣꯏꯗ꯭ꯔꯥ ꯍꯥꯠꯄꯒꯤ ꯃꯇꯥꯡꯅꯤ ꯀꯩꯅꯣ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯍꯧꯔꯒꯦꯀꯣ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯣꯏꯅ ꯈꯪꯂꯕ ꯈꯨꯟꯁꯤꯒꯤ ꯈꯨꯟꯖꯥ ꯑꯍꯨꯝ ꯍꯥꯠꯄꯗꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯈꯨꯟꯁꯤꯒꯤ ꯈꯨꯟꯖꯥ ꯑꯍꯨꯝꯗꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯏꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯍꯦ ꯇꯧꯉꯝꯕꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯆꯤꯡꯅꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤꯅꯦ ꯅꯪ ꯍꯟꯗꯛꯇꯤꯅꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯅꯪ ꯃꯥꯅꯦ ꯑꯩ
ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯤꯅꯦ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯌꯥ ꯁꯤ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯒꯤ ꯑꯍꯥꯟꯕ ꯗꯥꯏꯂꯣग ꯑꯣꯏꯖꯒꯦ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯍꯥꯠꯄ ꯇꯨꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯑꯣꯏꯈ꯭ꯔꯦ ꯈꯜꯂꯛꯄꯗꯣ ꯍꯣꯏ ꯍꯣꯏ ꯑꯍꯥꯟꯕꯁꯦ ꯍꯥꯠꯄ ꯒ꯭ꯌꯥꯅꯁꯨ ꯀꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯑꯃꯨꯛ ꯈꯔ ꯄꯥꯊꯣꯛꯆꯒꯦ ꯃꯃꯥꯡꯗꯁꯨ ꯀꯃꯦꯟ ꯌꯥꯝ ꯁꯤꯊꯈꯤ ꯍꯥꯏꯕꯗꯤ ꯗꯥꯏꯂꯣग ꯇꯧꯔꯤꯉꯩꯗ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯀꯃꯦꯟ ꯀꯥꯟꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯒꯦ ꯃꯃꯥ ꯃꯄꯥ ꯍꯥꯠꯄ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡꯉꯛꯑꯁꯤꯀꯣ ꯌꯥꯏꯌꯦ ꯀꯩꯁꯨ ꯍꯥꯏꯌꯣ ꯇꯧꯗꯦ ꯍꯣꯏ ꯁꯥꯎꯟ ꯐꯖꯅ ꯇꯥꯏꯌꯦ ꯍꯥꯏꯌꯦ ꯑꯊꯣꯏꯕꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯍꯣꯏ 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 ꯑꯃꯅꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯄꯥꯈ꯭ꯔꯕꯅꯦ ꯃꯣꯏ ꯉꯁꯤꯗꯤ ꯈꯔ ꯇꯞꯄꯦ ꯆꯦ ꯁ꯭ꯋꯥꯏꯁꯦ ꯁ꯭ꯋꯥꯏꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯀꯥꯏꯗꯦ ꯇꯞꯄꯗꯤ ꯑꯣꯏꯗꯦꯗ ꯆꯦ ꯁ꯭ꯋꯥꯏꯁꯤꯁꯨ ꯈꯔ ꯄꯥꯈ꯭ꯔꯦꯕꯀꯣ ꯈꯔ ꯄꯥꯔꯣ ꯆꯨꯝꯃꯦ ꯚꯣꯏꯁꯁꯦ ꯈꯔꯗꯤ ꯇꯞꯄ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦ ꯁꯤꯁꯨ ꯄꯥꯈ꯭ꯔꯦ ꯑꯣ ꯍꯣꯏ ꯕꯦꯕꯤ ꯆꯠꯈꯤꯕꯒꯤ ꯃꯔꯝ ꯂꯥꯏꯞ ꯂꯩꯕꯩ ꯑꯣꯏꯔꯝꯃꯦ ꯖꯅꯝ ꯀꯦꯅꯦꯗꯤ ꯈꯪꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯪꯗꯤꯌꯦ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕ 5ꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯄ ꯌꯥꯕꯅꯤ ꯍꯥꯏꯔꯤ ꯌꯨꯅꯤꯛ ꯒꯦꯃꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯈꯟꯅꯔꯛꯈꯤꯒꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯁꯤꯁꯇꯦꯝ ꯁ꯭ꯇꯣꯔꯤ ꯂꯤꯕꯤꯌꯨ ꯑꯅꯤꯃꯛ ꯁ꯭ꯇꯣꯔꯤ ꯂꯤꯕꯤꯌꯨ ꯑꯕꯣꯟ ꯃꯥꯏ ꯀꯂꯦꯛꯁꯟ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯁ꯭ꯇꯣꯔꯤꯁꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯀꯩ ꯃꯤꯗꯤ ꯊꯥꯒꯠꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯊꯥꯒꯠꯂꯔꯣꯏꯗ꯭ꯔꯥ ꯑꯇꯣꯝꯆꯥ ꯈꯨꯁꯥꯝ ꯀꯩꯃꯤꯗꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯌꯣ ꯁꯤꯖꯟ 6 ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯗꯅ ꯑꯗꯨꯅ ꯁꯤꯖꯟ 7 ꯂꯥꯛꯄꯁꯦ ꯃꯇꯝ ꯈꯔ ꯂꯧꯔꯅꯤ ꯁꯀ꯭ꯔꯤꯞ ꯑꯃꯨꯛ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯀꯦꯔꯦꯛꯇꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏ ꯇꯨ ꯁꯤꯁꯇꯔ ꯍꯥꯏꯀꯣ ꯍꯜꯂꯣ ꯊꯣꯏꯊꯣꯏꯕ ꯍꯜꯂꯣ ꯊꯣꯏꯊꯣꯏꯕ ꯊꯣꯏꯊꯣꯏꯕ ꯁꯂꯥꯝ ꯀꯩꯅꯣ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯩꯝꯇꯗꯤ ꯂꯩꯇꯕꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯕꯨꯗꯤ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯁꯣꯔꯣꯛ ꯒꯥꯔꯤ ꯃꯄꯥꯟ ꯃꯈꯣꯟꯗꯤ ꯑꯣꯏꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯣꯏꯔꯝꯒꯗꯕ ꯆꯥꯛꯀꯧ ꯃꯥꯜꯂꯦ ꯃꯌꯥꯒꯤ ꯒꯥꯔꯤꯁꯨ ꯒꯥꯔꯤꯁꯨ ꯌꯥꯝ ꯈꯔꯗꯤ ꯆꯠꯄ ꯑꯣꯏꯌꯦꯕ ꯆꯤꯜꯂꯦꯕ ꯑꯗꯨꯒꯤ ꯑꯩ ꯍꯤꯌꯥꯡ ꯊꯧꯕꯤꯒꯗꯣ ꯃꯪꯗꯒ ꯎꯔꯦꯌꯦ ꯑꯕꯦꯝꯅ ꯑꯩ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯃ ꯕꯨꯠꯇꯨ ꯑꯣꯏꯅ ꯎꯔꯤꯔꯣ ꯕꯨꯠꯁꯨ ꯑꯩꯅ ꯃꯥꯁꯨ ꯈꯟꯕꯗ ꯑꯃꯠꯇꯅꯦ ꯑꯗꯨꯅꯤ ꯑꯕꯦꯝꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗ ꯀꯩꯅꯣꯗꯣ ꯕꯨꯠꯇꯨꯗꯩꯗꯤ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯎꯕꯅꯦꯅ ꯀꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯐꯦꯠ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤꯕꯗ ꯍꯥꯏꯕꯅꯤ ꯑꯩ ꯑꯣꯏ ꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯌꯥꯔꯦ ꯍꯧꯔꯦ ꯍꯥꯏꯌꯦ ꯑꯣ ꯁꯥꯎꯟꯗꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯂꯣꯏ ꯍꯥꯏꯔꯛꯑꯦꯀꯣ ꯑꯂꯤꯁꯥꯅ ꯑꯐꯕꯤꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯍꯩꯃꯥ ꯑꯐꯕꯤ ꯑꯝꯇꯪ ꯁꯥꯗꯣꯛꯁꯦ ꯑꯁꯦꯡꯕ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯃꯤ ꯍꯥꯠꯄ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥ ꯂꯩꯕꯁꯤꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣꯝ ꯈꯜꯂꯝꯕ ꯇꯥꯔꯦ ꯑꯐꯕꯁꯨ ꯍꯩꯕꯅꯤ ꯑꯐꯕꯁꯨ ꯇꯥꯃꯤꯟꯅꯕ ꯌꯥꯏ ꯑꯐꯕꯤꯒꯤꯅ ꯀꯩꯅꯣꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗꯒꯤ ꯑꯣꯏꯅ ꯈꯝꯕ ꯇꯥꯃꯤꯟꯅꯁꯤꯀꯣ ꯊꯣꯏꯕꯤꯗꯒꯤ ꯇꯥꯃꯤꯟꯅꯁꯦ ꯏꯕꯥꯅꯤꯅ ꯑꯗꯨꯗꯤ ꯍꯥꯏꯃꯤꯟꯅꯕ ꯅꯍꯥꯟ ꯃꯇꯦꯛ ꯑꯃꯗꯤ ꯅꯍꯥꯟꯒꯤꯗꯨ ꯇꯧꯈ꯭ꯔꯕꯅꯦꯕ ꯇꯧꯗꯒꯦ ꯑꯗꯨꯒꯤ ꯃꯈꯥ ꯃꯈꯥ ꯂꯩꯍꯧꯔꯤꯕꯀꯣ ꯂꯩꯍꯧꯔꯤꯕꯀꯣ ꯑꯗꯨ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯁꯦ ꯑꯗꯨꯏꯗꯤ ꯇꯥꯃꯤꯟꯅꯁꯦ ꯅꯪ ꯊꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯅꯪ ꯌꯦꯡꯉꯣ ꯑꯗꯨ ꯊꯤꯌꯨꯔꯥ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗꯣ ꯑꯩ ꯊꯤꯔꯛꯀꯦ ꯀꯃꯦꯟ ꯈꯔ ꯄꯥꯊꯣꯛꯄꯤꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯌꯦꯀꯣ ꯑꯩꯗꯤ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕ ꯆꯥꯖꯔꯛꯑꯦ ꯑꯩꯅ ꯍꯋꯥꯏ ꯆꯥꯔꯛꯑꯦ ꯁꯥꯎꯟ ꯌꯥꯔꯦꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯆꯥꯎꯔꯛꯑꯦ ꯃꯈꯣꯜꯁꯦ ꯃꯌꯥꯝꯅ ꯇꯞꯄꯤ ꯇꯞꯄꯤ ꯍꯥꯏꯕꯗꯨꯗꯀꯣ ꯍꯥꯏꯗꯤ ꯇꯥꯔꯝꯃꯔꯣꯏꯗ꯭ꯔꯥꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯗꯣ ꯉꯥꯡꯉꯦ ꯑꯗꯨꯗꯤ ꯍꯣꯏ ꯈꯔ ꯑꯃꯨꯛ ꯇꯞꯅ ꯉꯥꯡꯉꯦ ꯉꯥꯡꯉꯛꯑꯒꯦꯀꯣ ꯍꯧꯔꯦ ꯍꯧꯔꯦꯁꯨ ꯅꯥꯀꯣꯡꯗ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯀꯥꯏꯗꯅ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯉꯁꯥꯏ ꯇꯞꯄꯨꯔꯖꯥꯠꯅꯤ ꯌꯥꯝꯅꯀꯣ ꯂꯩꯗꯤ ꯂꯩꯔꯦ ꯗꯥꯏꯂꯣꯛꯇꯤ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯗ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯅꯍꯥꯟ ꯆꯦ ꯑꯅꯤꯁꯦ ꯃꯪꯗ ꯎꯕꯩ ꯋꯥꯔꯤ ꯃꯪꯗ ꯎꯕꯩ ꯋꯥꯅꯤꯁꯦ ꯑꯣ ꯃꯪꯗ ꯎꯕꯩ ꯋꯥꯅꯤꯁꯦ ꯀꯅꯥꯅꯅꯣ ꯀꯩꯅꯣꯅ ꯃꯨꯁꯔꯝ ꯀꯝꯄꯣꯔꯇꯔ ꯍꯥꯏꯕ ꯃꯥ ꯑꯃ ꯑꯣ ꯁꯨꯝ ꯂꯥꯏꯞꯇ ꯌꯦꯡꯈꯤꯕ ꯅꯨꯃꯤꯠ ꯂꯥꯏꯞ ꯅꯨꯃꯤꯠꯀ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯎꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯥꯊꯣꯛꯑꯀꯥꯟꯗ ꯇꯨꯝꯈꯤꯕꯗꯣ ꯑꯥ ꯑꯗꯨꯗꯨꯒꯤ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯇꯥꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯁꯤꯗ ꯇꯥꯃꯤꯟꯅꯔꯁꯦ ꯂꯩꯔꯦ ꯎꯝ ꯑꯩꯅ ꯍꯤꯕꯗꯧ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦ ꯂꯥꯏꯁꯤꯗꯒꯤ ꯍꯧꯔꯛꯀꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯌꯥꯔꯅꯤꯅ ꯄꯥꯗ꯭ꯔꯁꯨ ꯍꯣꯏ ꯌꯥꯔꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦ ꯂꯥꯏ ꯄꯥꯂꯣꯏ ꯇꯥꯕ ꯂꯥꯏꯅꯤꯡꯊꯧ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯈꯪꯂꯛꯉꯩꯗꯒꯤ ꯆꯤꯡꯎ ꯈꯨꯌꯥꯗ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯀꯥꯗꯨꯅ ꯁꯤꯡꯉꯦꯜ ꯂꯩꯔꯣꯡ ꯀꯠꯇꯨꯅ ꯍꯩꯃꯟ ꯂꯩꯃꯟ ꯐꯪꯖꯕꯤ ꯅꯁꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯊꯣꯏꯕꯤ ꯑꯩꯒ ꯁꯛꯈꯪꯗꯕ ꯇꯝꯕ ꯃꯥꯒ ꯆꯤꯡꯂꯧ ꯁꯛꯈꯪ ꯃꯥꯏꯈꯪ ꯅꯍꯟꯕꯤꯌꯨ ꯂꯩꯄꯨꯟ ꯈꯌꯣꯝ ꯁꯦꯝꯕꯤꯌꯨꯀꯣ ꯂꯥꯏꯅꯤꯡꯊꯧ
ꯍꯩꯃꯥ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤ ꯄꯥꯏꯃ ꯋꯥꯈꯜꯅꯣ ꯁꯦꯅꯨ ꯂꯝꯂꯦꯟ ꯀꯩꯗꯕꯨ ꯆꯠꯂꯒ ꯁꯛꯈꯪꯗꯕ ꯇꯝꯕ ꯃꯥꯕꯨ ꯎꯅꯕ ꯐꯪꯒꯗꯒꯦ ꯏꯇꯥ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯅꯣ ꯁꯖꯤꯕꯨ ꯂꯥꯏꯌꯦꯟ ꯇꯥꯏ ꯀꯣꯡꯕ ꯂꯥꯏꯊꯣꯡ ꯐꯥꯠꯈ꯭ꯔꯦꯗꯣ ꯏꯕꯨꯡ ꯂꯣꯏꯖꯤꯡ ꯅꯤꯉꯣꯜ ꯂꯥꯛꯄꯒꯤ ꯀꯥꯡꯁꯪꯗ ꯈꯨꯟꯊꯛ ꯈꯨꯟꯈꯥꯒꯤ ꯆꯅꯨ ꯅꯤꯉꯣꯜꯒꯤ ꯀꯥꯡ ꯁꯥꯟꯅꯕꯗ ꯁꯛꯈꯪꯗꯕ ꯇꯝꯕꯗꯣ ꯀꯥꯡ ꯁꯥꯟꯅꯕ ꯈꯣꯡꯗꯣꯏꯔꯛꯀꯅꯤꯌꯦ ꯑꯗꯨꯗꯤ ꯑꯆꯥꯟꯕꯤ ꯏꯄꯟ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯂꯧꯔꯨꯔꯁꯤ ꯁꯦꯅꯨ ꯈꯨꯟꯊꯛ ꯈꯨꯟꯈꯥꯒꯤ ꯆꯅꯨ ꯅꯤꯉꯣꯜ ꯀꯥꯡ ꯁꯥꯟꯅꯕꯗ ꯅꯅꯥꯏꯁꯨ ꯌꯥꯎꯖꯒꯦ ꯀꯦꯒꯦ ꯀꯩꯊꯦꯜꯗꯒꯤ ꯆꯔꯩ ꯅꯝꯈꯥꯡ ꯑꯍꯟꯕ ꯂꯩꯕꯤꯌꯨꯗꯣ ꯃꯖꯥ ꯏꯕꯦꯝꯃ ꯆꯔꯩ ꯅꯝꯈꯥꯡ ꯑꯍꯟꯕꯗ ꯅꯠꯇꯦ ꯐꯖꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡꯁꯨ ꯂꯩꯕꯤꯒꯦꯀꯣ ꯏꯇꯥ ꯑꯗꯨꯗꯤ ꯈꯣꯡꯁꯥꯜꯂꯁꯦ ꯏꯇꯥ ꯁꯤ ꯃꯇꯦꯛꯁꯦ ꯑꯣꯏꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯂꯥꯛꯑꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯀꯥꯟꯗꯕꯤꯗ ꯖꯔ 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 ꯄꯥꯊꯣꯛꯆꯔꯛꯀꯦ ꯈꯔ ꯊꯨꯅ ꯄꯥꯔꯛꯀꯦ ꯍꯥꯏꯕꯗꯤ ꯀꯥꯟꯒꯤꯕ ꯌꯥꯝ ꯌꯥꯎꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯀꯥꯏ ꯌꯧꯔꯒꯦ ꯉꯁꯤꯗꯤ ꯆꯦ ꯑꯅꯤꯒꯤ ꯂꯥꯏꯐ ꯌꯦꯡꯕ ꯐꯪꯉꯦ ꯅꯍꯥꯟꯒꯩꯗꯤ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕꯅꯤꯅ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤꯅ ꯕꯦꯂꯦꯟꯁ ꯍꯥꯞꯄ ꯉꯝꯃꯨꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯣꯏꯊꯣꯏꯕ ꯁꯂꯥꯝꯅ ꯊꯣꯏꯊꯣꯏꯕ ꯊꯝꯕꯤꯔꯛꯑꯦ ꯁꯂꯥꯝ ꯀꯩ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯣꯏꯗꯣꯏꯅꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯕꯦꯂꯦꯟꯁ ꯍꯦꯛ ꯌꯥꯎꯕꯒ ꯍꯦꯛ ꯌꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯒ ꯆꯪꯉꯒ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯒ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯕ ꯑꯣꯏꯔꯅ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯤꯁ ꯇꯧꯖꯒꯦ ꯆꯦ ꯍꯣꯏꯒꯤ ꯂꯥꯏꯐꯁꯦ ꯉꯥꯏꯕꯗ ꯋꯥꯔꯦꯕꯣ ꯂꯣꯏꯈꯤꯕꯅ ꯈꯪꯍꯧꯗ꯭ꯔꯤꯕ ꯑꯕꯦꯝ ꯄꯤꯌꯥꯝ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯛꯇ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯍꯧꯖꯤꯛꯁꯨ ꯈꯪꯍꯧꯗꯤꯌꯦ 16 ꯃꯤꯅꯤꯠꯁ ꯌꯧꯈꯤꯁꯦ ꯈꯪꯍꯧꯗꯦꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯦ ꯄꯨꯡ ꯍꯦꯛꯇ ꯇꯥ ꯂꯩꯔꯝꯗꯣꯏꯅꯤ ꯈꯪꯍꯧꯗꯦ ꯍꯦꯛꯇ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯁꯨꯝ ꯇꯧꯔꯤꯀꯥꯟꯗ ꯑꯗꯨꯝ ꯈꯪꯍꯧꯗꯦ ꯁꯣꯅꯤꯀꯥꯅꯁꯨ ꯐꯖꯅ ꯇꯥꯔꯦ ꯆꯦ ꯍꯧꯖꯤꯛꯇꯤꯅ ꯊꯝꯕꯤꯔꯛꯏꯀꯣ ꯆꯦ ꯍꯣꯏꯒꯤ ꯂꯥꯏꯐꯁꯦ ꯉꯥꯏꯕꯅ ꯉꯁꯥꯏꯁꯨ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣग ꯑꯗꯨꯗ ꯑꯩꯗꯤ ꯆꯤꯆꯦ ꯁꯣꯅꯝꯁꯦ ꯇꯁꯦꯡꯅ ꯍꯥꯠꯈꯤꯗꯧꯔꯕꯣꯏ ꯈꯜꯂꯨꯔꯦ ꯉꯁꯥꯏ ꯍꯤꯡꯆꯥꯕꯤꯒꯤꯗꯣ ꯃꯥꯟꯕꯅꯤ ꯑꯩꯐꯧ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩ ꯑꯩꯁꯦ ꯍꯥꯠꯈꯤꯗꯧꯔꯕ꯭ꯔꯥ ꯈꯝꯕ ꯊꯣꯏꯕꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯣ ꯊꯣꯏꯕꯁꯤꯡ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯃꯇꯝꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯖꯈꯤꯔꯣꯏ ꯑꯩꯈꯣꯏ ꯁꯦꯝꯗꯤ ꯁꯦꯝꯃꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯆꯦꯂꯤꯁꯥ ꯑꯣꯏꯅ ꯎꯔꯤꯅꯦ ꯍꯥꯏꯌꯦ ꯃꯪꯗꯣ ꯑꯕꯦꯝꯅ ꯑꯩ ꯈꯪꯕ ꯍꯥꯏꯕꯗꯤ ꯂꯥꯏꯐꯇꯨꯗ ꯀꯤꯅ ꯎꯈꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯗꯤ ꯃꯥꯟꯕꯗꯣ ꯂꯥꯛꯇꯅ ꯍꯦꯟꯅ ꯀꯤꯔꯦꯒ ꯍꯥꯏꯒꯤꯕꯅꯦꯕ ꯍꯣꯏ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯆꯥꯎꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯈ꯭ꯔꯒ ꯂꯩꯁꯥꯕꯤ ꯑꯗꯨꯇꯪ ꯍꯥꯠꯂꯦ ꯈꯨꯟꯖꯥ ꯅꯨꯄꯥꯅꯤꯗꯨꯁꯨ ꯍꯥꯠꯂꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯅꯤ ꯂꯣꯏꯅ ꯍꯥꯠꯄꯗꯣ ꯎꯠꯇ꯭ꯔꯒꯁꯨ ꯊꯦꯡꯅ ꯊꯦꯡꯅꯕ ꯍꯥꯠꯄꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤꯅꯤꯅ ꯃꯥꯅ ꯍꯥꯠꯄ ꯍꯧꯔꯤꯉꯩ ꯂꯣꯏꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯃꯥ ꯑꯗꯨꯝ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯈ꯭ꯔꯦꯗꯅ ꯑꯗꯨꯅꯤꯗ ꯉꯁꯤ ꯁꯥꯍꯤꯇ꯭ꯌ ꯌꯥꯎꯕ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀꯤ ꯀꯃꯦꯟ ꯎꯗ꯭ꯔꯤꯅ ꯈꯟꯕꯅꯤ ꯑꯃ ꯊꯦꯡꯅꯔꯦ ꯄꯥꯊꯣꯛꯆꯒꯦ ꯅꯨꯡꯁꯤ ꯏꯆꯦꯜꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯋꯤ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤ ꯏꯆꯦꯜꯅ ꯑꯃꯨꯛꯇ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯊꯝꯕꯤꯔꯛꯎ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯑꯣꯏ ꯉꯁꯤꯒꯤꯁꯤꯗꯤ ꯍꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯑꯗꯨꯃꯛ ꯄꯥꯝꯖꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯆꯤꯆꯦꯅꯤ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯁꯣꯅꯤꯀꯥ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯑꯦ ꯍꯣꯏ ꯍꯥꯏꯅꯩ ꯆꯦꯅꯤꯁꯦ ꯂꯩꯐꯝ ꯀꯥꯏꯋꯥꯏꯗꯒꯤꯅꯣ ꯄꯤ ꯑꯩꯆ ꯌꯨꯅꯨꯁ ꯈꯥꯟ ꯑꯩꯅ ꯀꯩꯅꯧꯗꯒꯤꯅꯦ ꯑꯩꯅ ꯀꯥꯡꯃꯣꯡꯗꯒꯤ ꯂꯥꯏꯕ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯇꯥꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯅꯨꯄꯃꯥ ꯀꯣꯏꯖꯝ ꯉꯁꯥꯏꯒꯤ ꯀꯃꯦꯟꯗꯣ ꯍꯣꯕꯤ ꯍꯣꯕꯤ ꯆꯠꯈꯤ ꯈꯣꯠꯈꯤꯅ ꯀꯩ ꯃꯦꯗꯥꯝꯅꯦ ꯃꯦꯗꯥꯝ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯥꯝ ꯑꯅꯨꯄꯃꯥ ꯂꯩ ꯐꯥꯎꯕ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯑꯅꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯐꯖꯩꯌꯦ ꯗꯥꯏꯂꯣꯛꯇꯣꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯊꯣꯏꯕꯁꯤꯡ ꯁꯤꯁꯇꯔꯅ ꯅꯣꯛꯄꯁꯦ ꯂꯦꯝꯃꯦ ꯂꯦꯝꯂꯩ ꯉꯥꯅ ꯅꯣꯛꯄꯒ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯊꯦꯡꯀ꯭ꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯉꯥꯏꯖꯕ ꯇꯧꯒꯗꯕ ꯏꯊꯧꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯏ ꯉꯥꯏꯖꯕꯗ ꯑꯍꯟꯖꯥꯎ ꯅꯥꯎꯔꯦꯝꯅ ꯊꯝꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯉꯥꯏꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ
ꯇꯧꯒꯗꯕ ꯏꯊꯧ ꯀꯥꯎꯊꯣꯛꯄꯗꯨꯃꯗꯤ ꯀꯥꯎꯊꯣꯛꯄꯤꯒꯅꯨ ꯊꯦꯡꯛ ꯌꯨ ꯂꯨꯋꯥꯡ ꯋꯥꯡ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩꯌꯦꯅ ꯍꯥꯏꯀꯣ ꯊꯣꯏꯊꯣꯏꯕꯁꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯌꯨꯝꯗ ꯐꯖꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯁꯤꯁꯇꯔ ꯀꯩꯃꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯥꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯦ ꯀꯩꯃꯤ ꯌꯦꯡꯒꯦ ꯍꯥꯏ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯊꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯀꯩꯃꯤꯁꯦ ꯈꯤꯇꯪꯗꯤ ꯉꯥꯏꯕ ꯋꯥꯔꯅꯤ ꯑꯉꯥꯡꯗꯣ ꯐꯖꯅ ꯊꯦꯝꯕꯤꯌꯣ ꯍꯥꯟꯅꯒꯤ ꯏꯄꯤꯁꯣꯠꯁꯤꯡꯗꯣ ꯍꯪꯀꯠꯂꯒ ꯌꯦꯡꯍꯟꯕꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯊꯦꯝꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯑꯗꯨം ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗ ꯑꯣꯏꯅ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕꯤꯌꯨ ꯀꯩꯃꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯔꯣꯅ ꯊꯝꯖꯒꯦ ꯉꯁꯤꯁꯦ ꯀꯩꯃꯤꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯩꯃꯤ ꯄꯥꯔꯠ ꯃꯈꯥ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣꯅ ꯍꯪꯕꯤꯔꯛꯑꯦ ꯔꯥꯙꯦꯁꯅꯥ ꯀꯣꯟꯁꯝꯅ ꯊꯝꯃꯛꯄꯅꯤꯀꯣ ꯀꯩꯃꯤ ꯃꯈꯥꯁꯦ ꯂꯥꯛꯇꯤ ꯂꯥꯛꯈꯤꯅꯤ ꯇꯧꯒꯗꯕ ꯃꯇꯝꯗꯤ ꯈꯔ ꯑꯗꯨꯝ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤन ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯅ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯍꯥꯞꯄꯅꯤꯅ ꯀꯟꯇꯦꯟꯁꯦ ꯌꯥꯝꯃꯦ ꯇꯤꯚꯤꯒꯤ ꯑꯣꯏꯕꯅꯤ나 ꯑꯃꯈꯛꯇꯪꯗ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯕꯗꯣ ꯌꯥꯗꯕ ꯑꯗꯨꯅ ꯀꯩꯃꯤꯁꯨ ꯍꯥꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯥꯡꯒꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯍꯥꯞꯄ ꯑꯗꯩꯗꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯀꯣꯃꯦꯗꯤꯒꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯁꯨꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯃꯤꯁꯦ ꯈꯔ ꯒꯦꯞ ꯂꯧꯖꯔꯤ ꯑꯩꯗꯤ ꯃꯪꯗ ꯀꯃꯥꯏꯅ ꯎꯏ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯍꯥꯟꯒꯤ ꯂꯥꯏꯞꯇ ꯍꯥꯏꯖꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯀꯅꯤꯅ ꯑꯗꯣ ꯃꯪꯗꯨꯗ ꯆꯠꯂꯦꯅ ꯇꯧꯋꯤ ꯑꯁꯦꯡꯕꯒꯤ ꯆꯠꯄ ꯐꯪꯗ꯭ꯔꯁꯨ ꯃꯪꯗ ꯇꯧꯋꯤ ꯃꯪꯗ ꯐꯥꯎꯗꯤ ꯎꯔꯦ ꯃꯣꯏꯁꯔꯝ ꯀꯝꯄꯣꯔꯇꯔ ꯍꯣꯏ ꯃꯪꯗꯣ ꯃꯪ ꯐꯥꯎꯅꯕ ꯑꯣꯏꯁꯅꯨ ꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯗꯨꯝ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯔꯥꯝꯅ ꯑꯣꯛꯆꯒꯅꯤ ꯉꯁꯤꯗꯤ ꯁꯣꯅꯤꯀꯥꯒ ꯑꯩꯒꯁꯦ ꯀꯣꯂꯦꯖꯇꯩ ꯂꯥꯏꯚ ꯄꯨꯟꯅ ꯌꯥꯎꯔꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯑꯣ ꯃꯣꯏꯔꯥꯡ ꯂꯩꯃꯣꯏꯅꯥꯝ ꯅꯍꯥꯟꯒꯩꯅ ꯌꯨꯝꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯣꯂꯦꯖꯇ ꯂꯩꯔꯒ ꯐꯣꯟ ꯑꯃꯇꯪꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯎꯃꯤꯟꯅꯔꯛꯄꯅꯦ ꯑꯗꯣ ꯀ꯭ꯂꯥꯁ ꯇꯧꯔꯒꯗꯤ ꯌꯥꯎꯔꯛꯀꯅꯨꯀꯣ ꯆꯦ ꯂꯤꯁꯥꯅ ꯏꯪ ꯇꯞꯄꯤ ꯁꯥꯕꯁꯦ ꯇꯥꯕꯗ ꯀꯩꯅꯣ ꯇꯧꯗꯦ ꯍꯤꯡꯆꯥꯕꯤ ꯁꯥꯔꯝꯃꯒ ꯑꯩꯈꯣꯏ ꯅꯣꯏꯇꯥꯒ ꯇꯧꯔꯛꯄꯁꯦ ꯂꯣꯏꯔꯦ ꯋꯥ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦꯅ ꯊꯝꯕꯤꯔꯛꯏꯀꯣ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯑꯣ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯐꯖꯩꯒ ꯎꯄꯣꯠꯇ꯭ꯔꯤꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯇꯧꯋꯦꯕ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯉꯝꯅꯤ ꯈꯪꯕꯤꯔꯝꯅꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯗꯩ ꯄꯨꯔꯥ ꯆꯨꯁꯜꯂꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯌꯥꯛꯄ ꯑꯗꯨꯗ ꯑꯗꯨꯝꯕꯗ ꯉꯥꯛꯇ ꯇꯧꯔꯒ ꯗꯛ ꯂꯥꯎꯅ ꯑꯗꯣꯝꯗ ꯑꯣꯟꯊꯕꯁꯦꯀꯣ ꯊꯨꯝꯍꯜꯂꯦ ꯍꯥꯏꯕꯗꯤ ꯐꯤꯡꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯒ ꯇꯛ ꯂꯥꯎꯅ ꯑꯃꯗꯨꯗꯗꯤ ꯇꯞꯊꯔꯛꯄꯗꯣ ꯇꯞꯅ ꯀꯦꯔꯒ ꯆꯤꯡꯉ ꯉꯥꯡꯗꯣꯏꯅꯦꯕꯀꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯈꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯗꯣ ꯆꯦꯡꯕꯒꯤ ꯄꯨꯄꯨ ꯐꯣꯛ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯍꯥꯏꯅ ꯊꯝꯕꯤꯔꯦꯀꯣ Good afternoon, Ibotoy, Suren Sangbam. ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯅꯥꯊꯩꯔꯒ ꯅꯣꯛꯂꯤꯕꯅꯤ ꯅꯣꯏꯒꯤ ꯂꯥꯏꯐꯄꯨ ꯌꯦꯡꯖꯔꯒ ꯊꯦꯡꯛ ꯌꯨ ꯑꯗꯨꯝ ꯅꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯂꯩꯁꯥꯁꯦ ꯌꯥꯝ ꯄꯤꯛꯅ ꯂꯩꯍꯧꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯇꯝꯁꯦ ꯁꯣꯅꯤ ꯃꯩꯁꯅꯥꯝ ꯀꯥꯡꯉꯨꯖꯝ ꯁꯣꯅꯤ ꯃꯩꯁꯅꯥꯝꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯍꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯝ ꯆꯥꯎꯔꯛꯑꯦ ꯆꯥꯎꯔꯛꯑꯦ ꯁꯃꯥꯟꯅꯔꯒ ꯌꯥꯝ ꯐꯖꯩ ꯈꯣꯟꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤ ꯁꯣꯅꯤꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯑꯁ ꯅꯦꯠ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕ ꯑꯩꯈꯣꯏꯁꯦ ꯇꯣꯜꯂꯤꯗ ꯋꯥꯏ ꯐꯥꯏ ꯁꯝꯕꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯠ ꯇꯠꯂꯦ ꯃꯣꯏꯔꯥꯡ ꯂꯩꯃꯣꯏꯅꯥꯝ ꯀꯃꯦꯟ ꯀꯥꯁꯦ ꯁꯠ ꯌꯧꯍꯟꯅꯤꯡꯈ꯭ꯔꯀꯥꯟꯗꯒ ꯀꯣꯟꯅꯒ ꯌꯧꯈꯤꯕꯒꯤ ꯌꯥꯝ ꯆꯥꯛꯄꯗꯣ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯎꯪꯉꯒ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯍꯣꯏ ꯑꯗꯨꯏꯁꯨ ꯁꯠ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣ ꯆꯞꯄꯁꯨ ꯆꯞꯅ ꯌꯧꯔꯛꯄꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯄꯥꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯑꯕꯦꯝ ꯃꯌꯥꯝ ꯄꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯆꯤꯊꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯡꯉꯥꯏꯇꯦ ꯁꯦꯡꯅ ꯑꯁꯦꯡꯕ ꯑꯗꯨꯅꯅꯦꯕ ꯇꯞꯆꯔꯒꯁꯨ ꯑꯗꯨꯝ ꯆꯤꯊꯗꯅ ꯑꯗꯨꯝ ꯄꯥꯖꯔꯒꯦꯅ ꯍꯣꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗꯁꯨ ꯀꯥꯟꯈꯤꯕ ꯌꯥꯎꯋꯦꯕ ꯌꯥꯎꯕꯗꯣ ꯖꯠ ꯂꯥꯛꯁꯜꯂꯒ ꯑꯗꯨꯗꯣ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯁꯤꯁꯇꯔꯅꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯗ ꯁꯤꯁꯇꯔ ꯂꯩꯁꯥꯒꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯀꯩꯅꯣ ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯑꯅꯤ ꯑꯣ ꯅꯨꯄꯥ ꯄꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯑꯣꯏꯗꯣꯏꯅꯦꯕ ꯍꯤꯌꯥꯡꯊꯧꯕꯤꯒꯤꯗ ꯑꯩꯒꯤ ꯃꯃꯥꯗ ꯅꯨꯄꯥ ꯄꯤꯌꯣꯅ ꯍꯥꯏꯕꯗꯨꯔꯣ ꯃꯃꯥꯒ ꯍꯥꯏꯕꯗꯣ ꯃꯃꯥꯗ ꯍꯥꯏꯕꯗꯣ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯏ ꯑꯩ ꯑꯗꯨ ꯇꯧꯁꯦ ꯇꯧꯖꯔꯛꯀꯦ
ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯂꯥꯏꯚ ꯆꯪꯉꯛꯑꯦ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯈꯪꯍꯧꯗ꯭ꯔꯦ ꯀꯃꯦꯟ ꯁꯀ꯭ꯔꯤꯞ ꯊꯤꯕꯝ ꯈꯪꯒꯗ꯭ꯔꯥ ꯈꯪꯅꯤ ꯊꯤꯔꯣ ꯈꯥꯏꯍꯧꯔꯣ ꯌꯨꯝꯈꯥꯏꯐꯝ ꯗꯨꯀꯥꯟꯅꯤ ꯑꯣꯏ ꯍꯧꯖꯤꯛ ꯍꯦꯛ ꯎꯕꯒ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯦ 25 minutes ꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯣꯏꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯦꯟꯖꯤꯂꯥ ꯂꯥꯏꯁ꯭ꯔꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯗꯤ ꯅꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯕꯁꯦ ꯏꯅꯥꯛꯇ ꯅꯣꯠꯕꯨꯛ ꯑꯃꯗꯤ ꯀꯂꯝ ꯊꯝꯂꯒ ꯌꯦꯡꯖꯕꯅꯤ ꯅꯣꯏꯁꯨ ꯌꯦꯡꯕ ꯌꯥꯎꯔꯗꯤ ꯂꯥꯏꯚ ꯃꯆꯥ ꯑꯃꯃꯝꯗ ꯃꯀꯛ ꯃꯌꯨꯡ ꯐꯔꯨꯛꯁꯦ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯐꯖꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯕ ꯃꯥꯜꯂꯦ ꯁꯣꯅꯝꯒꯤ ꯂꯥꯏꯚ ꯊꯦꯡꯛ ꯌꯨ ꯗꯥꯏꯂꯣꯛ ꯑꯃꯨꯛꯃꯨꯛ ꯇꯧꯁꯤ ꯆꯦ ꯌꯥꯏꯌꯦ ꯕꯤꯝꯄꯨ ꯌꯥꯝ ꯗꯥꯏꯂꯣꯛ ꯊꯤꯔꯤꯌꯦ ꯇꯥꯃꯤꯟꯅꯁꯤꯀꯣ ꯃꯤꯒꯤꯗꯤ ꯑꯥ ꯌꯧꯈ꯭ꯔꯒ ꯑꯩꯒꯤꯗ ꯆꯞꯈꯤꯕꯁꯦ ꯁꯤꯗꯅꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦꯅ ꯃꯣꯏꯔꯥꯡ ꯂꯩꯃꯅ ꯊꯝꯃꯤ ꯇꯞꯄꯁꯨ ꯇꯞꯅ ꯑꯗꯨꯝ ꯄꯤꯁꯜꯂꯛꯑꯣ ꯃꯣꯏꯔꯥꯡ ꯂꯩꯃ ꯑꯩꯈꯣꯏꯁꯨꯅꯦ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯊꯣꯔꯛꯀꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯗꯥꯏꯂꯣꯛ ꯑꯃ ꯊꯤꯔꯤ ꯗꯥꯏꯂꯣꯛꯁꯤꯁꯨ ꯇꯥꯃꯤꯟꯅꯗꯣꯏꯅꯤ ꯗꯥꯏꯂꯣꯛꯁꯦ ꯃꯌꯥꯝ ꯆꯠꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯅ ꯍꯣꯏ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯇꯥꯅꯤꯡꯉꯦꯅ ꯔꯥꯙꯦꯁꯅꯥ ꯀꯣꯟꯁꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯗꯥꯏꯂꯣꯛ ꯇꯧꯗꯧꯔꯤ ꯍꯧꯖꯤꯛ ꯁꯀ꯭ꯔꯤꯞ ꯊꯤꯖꯔꯤ ꯀꯃꯦꯟ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯅꯀꯣ ꯆꯦꯂꯤꯁꯥꯒꯤ ꯍꯤꯡꯆꯥꯕꯤ ꯑꯇꯩ ꯀꯩꯀꯩ ꯄꯨꯊꯣꯛꯂꯛꯀꯗꯕ ꯃꯥꯜꯂꯤꯒꯦ ꯆꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯤꯡꯆꯥꯕꯤꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯁꯤꯃꯅꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯤꯕꯀꯣ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯕꯨꯕꯨ ꯐꯣꯛ ꯇꯤꯚꯤꯅ ꯄꯨꯊꯣꯔꯛꯄꯗ ꯈꯔ ꯍꯤꯡꯆꯥꯕꯤ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯤ ꯐꯠꯇꯕꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯥꯔꯛꯀꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯑꯇꯞꯄꯁꯨ ꯃꯥꯏ ꯃꯥꯏ ꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯈꯔ ꯍꯦꯟꯅ ꯌꯥꯛꯄ ꯈꯔ ꯍꯦꯟꯅ ꯍꯤꯡꯆꯥꯕꯤ ꯍꯣꯏ ꯃꯥꯟꯕꯈꯩꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯁꯥꯔꯅꯤ ꯑꯣꯀꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯂꯩ ꯈꯝꯕ ꯊꯣꯏꯕꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯁꯥꯟꯇꯥꯅ ꯁꯥꯟ ꯑꯦꯀꯦꯅ ꯊꯝꯃꯦ ꯍꯣꯏ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣই ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯦꯝꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯅꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯦ ꯑꯗꯨꯝ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯑꯦ ꯉꯥꯏꯕꯤꯔꯝꯃꯣ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯛꯑꯒꯦ ꯑꯣꯀꯦ ꯁꯤꯗ ꯂꯩꯔꯁꯤ ꯃꯄꯥꯁꯨ ꯌꯥꯎꯋꯦꯕꯀꯣ ꯉꯥꯡꯕꯁꯦ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯄꯥꯗꯨꯁꯨ ꯑꯗꯨꯝ ꯁꯥꯖꯜꯂꯒ ꯑꯗꯨꯝ ꯇꯧꯔꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯍꯦꯝꯕꯤꯁꯦ ꯃꯃꯥꯒꯤ ꯍꯥꯏꯗꯤ ꯄꯕꯠ ꯂꯥꯛꯑꯒ ꯃꯃꯥ ꯍꯣꯏꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯅꯨꯄꯥ ꯄꯤꯌꯣꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯇꯧꯖꯔꯛꯂꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨꯀꯣ ꯀꯥꯏꯅꯣ ꯁꯤ ꯂꯩꯔꯦ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦꯔꯥ ꯑꯅꯤꯁꯤ ꯁꯥꯗꯣꯏꯕꯀꯣ ꯌꯥꯔꯦ ꯃꯄꯥꯒꯀꯣ ꯐꯥꯡꯖꯅꯕ ꯌꯥꯎꯗꯦ ꯑꯣꯀꯦ ꯌꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯁꯦ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯨ ꯕꯦꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨꯕꯨ ꯅꯄꯥꯗ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯉꯨ ꯆꯠꯂꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯔꯒ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯔꯤꯅꯣ ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯅꯪꯁꯨ ꯑꯩꯁꯦ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯎꯁꯤꯗ꯭ꯔꯤꯔꯥ ꯍꯥ ꯍꯦꯝꯕꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯨ ꯅꯃꯥꯗ ꯕꯥꯕꯥ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯁꯤꯈꯇꯪ ꯑꯣꯏꯖꯔꯦ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯊꯣꯛꯆꯒꯦ ꯀꯃꯦꯟꯁꯤ ꯁꯠ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯆꯤꯊꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯁꯥꯡ ꯑꯁꯥꯡꯕ ꯀꯃꯦꯟꯁꯨ ꯈꯔ ꯎꯏ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯈꯥ ꯂꯩꯇꯕ꯭ꯔꯥꯅ ꯊꯝꯕꯤꯔꯛꯏ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯈꯥꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯔꯅꯤꯅ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯕ ꯐꯥꯎꯗꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯈꯤꯅꯤ ꯆꯦꯂꯤꯁꯥ ꯍꯤꯡꯆꯥꯕꯤꯒꯤ ꯔꯣꯜꯗꯣ ꯑꯗꯨꯝ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯤꯔꯛꯑꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯁꯨ ꯍꯣꯏ ꯍꯤꯡꯆꯥꯕꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯊꯪ ꯚꯤꯗꯤꯑꯣꯗꯁꯨ ꯍꯣꯏ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯥꯔꯒꯦ ꯍꯣꯏ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯁꯥꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯈꯔ ꯆꯥꯅꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯍꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯍꯜꯂꯛꯀꯦ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯁꯥꯖꯔꯛꯀꯦ ꯁꯤꯁꯇꯔ ꯑꯅꯤꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯥꯏ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯍꯟꯕ ꯑꯣꯏꯁꯅꯨ ꯑꯇꯣꯝꯆꯥ ꯄꯨꯁꯟꯅ ꯊꯝꯕꯤꯔꯛꯄꯅꯤ
ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩꯈꯣꯏꯒꯤꯁꯦ ꯅꯝꯕꯣꯜꯗ ꯂꯩꯌꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯤꯡꯆꯥꯕꯤꯒꯤꯒꯨꯝꯕꯁꯦ ꯍꯥꯏ ꯑꯕꯦꯝ. ꯑꯣ ꯑꯕꯦꯝ ꯃꯥꯏ ꯋꯥꯈꯜꯅꯤꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯄꯥꯝꯃꯛꯄꯁꯤꯅ ꯆꯥꯎꯔ ꯐꯥꯎꯕ ꯑꯗꯨꯝ ꯍꯤꯡꯆꯥꯕꯤꯒꯤ ꯀꯩ ꯍꯣꯔꯔꯒꯤ ꯁꯨꯃꯥꯏꯅ ꯄꯥꯝꯕ ꯑꯗꯩꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯅ ꯍꯦꯟꯅ ꯄꯥꯝꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯑꯕꯦꯝꯗꯗꯤ ꯍꯤꯌꯥꯡꯅ ꯊꯧꯕꯤꯒ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯝꯕꯅꯦ ꯑꯗꯨꯅ ꯃꯪꯗ ꯎꯔꯤꯅꯦꯕ ꯑꯕꯦꯝ ꯍꯥꯏꯗꯤ ꯂꯥꯛꯀꯗꯕ ꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯁꯥꯏꯅꯒ ꯌꯦꯡꯖꯟꯕꯗꯣ ꯋꯥꯈꯜꯗ ꯍꯣꯏ ꯆꯪꯅ ꯂꯥꯏꯐꯁꯤꯗꯒ ꯇꯧꯁꯟꯕꯗꯣ. ꯑꯕꯦꯝꯅ ꯉꯥꯛꯇꯁꯨ ꯗꯥꯏꯂꯣꯛ ꯃꯇꯥꯡꯁꯦ ꯗꯥꯏꯂꯣꯛꯁꯦ ꯍꯥꯏꯔꯛꯑꯦꯕ ꯍꯥꯏꯕꯤꯔꯛꯑꯦꯕ. ꯈꯪꯕ꯭ꯔꯥ ꯃꯥ ꯃꯨꯟꯅ ꯈꯪꯉꯦ ꯑꯗꯨꯅ ꯃꯪꯗ ꯎꯔꯤꯅꯦ ꯑꯕꯦꯝ ꯌꯦꯟꯖꯥꯡ ꯆꯥꯅꯔꯤ ꯃꯤꯁ ꯑꯅꯤꯃꯛ ꯌꯦꯟꯖꯥꯡ ꯍꯪꯗꯧ ꯃꯥꯜꯂꯦꯀꯣ ꯌꯦꯟꯖꯥꯡ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ. ꯁꯔꯤꯇꯥ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩꯅ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕ ꯈꯥꯎꯒꯦ ꯇꯧꯋꯤ. ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏ ꯊꯝꯕꯤꯔꯛꯏ ꯏꯆꯦ ꯍꯜꯂꯣ ꯇꯔꯥꯝ ꯌꯣꯛꯆꯔꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯀꯩꯃꯤ ꯃꯈꯥ ꯉꯥꯏꯖꯔꯤꯅ ꯊꯝꯕꯤꯔꯛꯑꯦ. ꯏꯔꯨꯝꯕ ꯃꯅꯤ ꯀꯨꯃꯥꯔ ꯁꯤꯡ ꯍꯣꯏ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯩꯃꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯆꯟ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ. ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯄꯨꯟꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯍꯟꯖꯥꯎ ꯅꯥꯎꯔꯦꯝꯅ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤꯅ ꯅꯤꯅꯤ ꯄꯥꯟꯕ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯄꯨꯄꯨ ꯐꯣꯛ ꯑꯃꯗꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯆꯜ ꯑꯅꯤꯕु ꯃꯄꯨꯡ ꯐꯥꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯗꯣꯜ ꯄꯥꯎꯗꯝꯖꯔꯤꯅ ꯁꯅꯥꯌꯥꯏ ꯍꯥꯏꯅ ꯌꯨꯖꯔꯅꯦꯝ ꯂꯩꯕ ꯑꯃꯅ ꯊꯝꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯏꯆꯜꯂꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯅꯤꯅ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯕꯨꯁꯨ ꯑꯃꯗꯤ ꯁꯣꯝ ꯍꯥꯏꯗꯣꯏꯔꯥ ꯁꯅꯥꯌꯥꯏ ꯍꯥꯏ ꯀꯃꯥꯏꯅ ꯀꯩ ꯍꯥꯏꯅ ꯀꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯏꯆꯜ ꯍꯥꯏ ꯃꯤꯡ ꯁꯅꯥꯌꯥꯏ ꯑꯅ ꯑꯃꯨꯛ ꯂꯩꯕꯀꯣ ꯏꯕꯨꯡ ꯍꯣꯏꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯅꯆꯜꯍꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯝꯖꯔꯤ ꯑꯗꯩꯗꯤ ꯃꯌꯥꯝꯗꯁꯨ ꯍꯣꯏ ꯆꯥꯛꯀꯧꯕꯅ ꯃꯌꯥꯝꯁꯨ ꯂꯥꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕ ꯔꯥꯙꯦꯁꯅꯥ ꯀꯣꯟꯁꯝ ꯊꯦꯡꯛ ꯌꯨ ꯗꯥꯏꯂꯣꯛ ꯌꯥꯝ ꯐꯖꯩꯅ ꯖꯤꯂꯥ ꯂꯥꯏꯁ꯭ꯔꯝꯅ ꯊꯝꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯕꯥꯁ ꯅꯩꯔꯦꯍꯦ ꯗꯥꯏꯂꯣꯛꯁꯤ ꯐꯥꯎꯗꯤ ꯐꯨꯜ ꯁꯄꯣꯔꯠ ꯏꯆꯦ ꯑꯅꯤꯕꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯁꯤ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯤꯇꯪ ꯈꯨꯌꯧꯅꯒꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯤ ꯑꯣꯏꯅꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯑꯗꯣ ꯑꯦꯅꯤꯃꯦꯁꯟꯗꯗꯤ ꯌꯥꯝ ꯀꯨꯏꯕꯅꯤꯅꯀꯣ ꯑꯗꯨꯃꯛꯇꯤ ꯈꯤꯇꯪ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯨꯄꯤ ꯑꯃꯗ ꯆꯪꯕꯒꯤ ꯃꯇꯥꯡꯗꯣ ꯇꯧꯕꯤꯔꯛꯑꯣ ꯅꯨꯄꯤ ꯑꯃꯗ ꯆꯪꯕꯒꯤ ꯃꯇꯥꯡꯁꯦ ꯀꯔꯝꯕ ꯅꯨꯄꯤ ꯑꯃꯗ ꯆꯪꯉꯀꯥꯟꯗꯅꯦ ꯃꯃꯥꯒ ꯐꯥꯔꯀꯥꯟꯗꯅꯦ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥ ꯍꯥꯠꯄꯒꯤ ꯃꯇꯥꯡ ꯍꯥꯠꯄꯒꯤ ꯉꯁꯥꯏ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯅꯨꯄꯤꯗ ꯆꯪꯉꯀꯥꯟꯗ ꯍꯥꯏꯕꯅꯦ ꯑꯗꯨ ꯃꯇꯥꯡꯗꯣ ꯑꯗꯨꯗꯤ ꯇꯧꯈ꯭ꯔꯦ ꯏꯄꯥꯒꯤ ꯍꯦꯝꯕꯤ ꯍꯥꯏꯔꯛꯏꯁꯦ ꯗꯥꯁꯅꯥꯟꯗꯣ ꯑꯣꯏꯗꯣꯏꯔꯣ ꯑꯣ ꯁꯅꯥ ꯂꯥꯏꯇꯣꯟꯖꯝ ꯁꯤꯗꯁꯨ ꯃꯄꯥ ꯁꯥꯕ ꯗꯕꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯕꯤꯔꯤꯕ ꯏꯗꯤꯇꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯌꯨꯝꯗꯒꯤꯗꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯛꯄ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯁꯅꯥ ꯂꯥꯏꯇꯣꯟꯖꯝ ꯗꯥꯁꯅꯥꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯑꯦ ꯗꯥꯁꯅꯥꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯧꯗꯤ ꯀꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯦꯝꯕꯤꯅꯗꯤ ꯐꯖꯅꯗꯤ ꯈꯨꯝꯗꯕꯅꯤꯅ ꯀꯩꯅꯣ ꯄꯥꯕ ꯆꯤꯆꯦ ꯁꯣꯅꯝꯒꯤꯗꯤ ꯐꯠꯇꯕꯤ ꯁꯥꯕꯒꯤꯅ ꯁꯣꯅꯤꯀꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯗꯣ ꯃꯃꯥꯡꯒꯤꯅꯦ ꯀꯨꯟꯖꯃꯂꯥ ꯑꯗꯩꯗꯤ ꯍꯅꯨꯅꯥꯡ ꯑꯣꯟꯕ ꯑꯗꯨꯗꯗꯤ ꯁꯥꯔꯝꯃꯦꯕꯀꯣ ꯐꯠꯇꯕꯤꯗꯣ ꯑꯗꯨꯏ ꯗꯥꯏꯂꯣꯛꯇꯨꯗꯤ ꯀꯨꯏꯃꯟꯗꯅ ꯀꯥꯎꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯑꯣꯟꯕ ꯇ꯭ꯔꯥꯏꯞꯀꯤ ꯅꯨꯄꯤꯗꯣ ꯀꯩ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦ ꯑꯩꯅ ꯑꯍꯥꯟꯕ ꯁꯥꯕ ꯀꯩ ꯑꯣꯏꯕꯤ ꯅꯠꯇꯦ ꯀꯩꯅꯨꯕꯤ
ꯀꯩꯅꯣꯒꯤꯁꯨ ꯑꯗꯨꯝ ꯐꯠꯇꯕꯅꯦꯕ ꯃꯥꯁꯨ ꯑꯗꯨꯃ ꯁꯥꯔꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯨꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗꯗꯤ ꯄꯥꯛ ꯁꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯆꯦꯂꯤꯁꯥꯅ ꯑꯗꯨꯒꯨꯝꯕꯗꯣ ꯄꯠꯇꯕꯤ ꯆꯥꯕꯤ ꯑꯗꯨꯃꯥꯏꯅ ꯁꯥꯈꯤꯕꯒꯤ ꯑꯩꯅ ꯇꯞꯄꯁꯤꯡꯁꯦ ꯑꯗꯨꯝ ꯁꯥꯔ ꯂꯩꯍꯧꯔꯦ ꯀꯩꯃꯤꯒꯤ ꯊꯋꯥꯏꯅ ꯀꯅꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯍꯤꯡꯈꯤ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯑꯦ ꯃꯀꯛ ꯃꯌꯨꯝ ꯐꯔꯣꯛꯅ ꯃꯌꯥꯝꯗ ꯀꯣꯏꯁꯟ ꯍꯪꯉꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯤ ꯊꯋꯥꯏ ꯃꯨꯟꯅ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯀꯥꯇꯣ ꯈꯪꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯉꯒ ꯍꯪꯕ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯃꯀꯛ ꯃꯌꯨꯝ ꯐꯔꯣꯛꯀꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯆꯥꯛꯀꯧꯕꯤ ꯁꯤꯒꯤ ꯀꯩ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦꯀꯣ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯦꯝꯕꯤꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅꯗꯤ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯑꯦꯅꯤꯃꯦꯁꯟꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯧꯋꯦ ꯆꯥꯛꯀꯧꯕꯗꯤ ꯀꯨꯏꯁꯨ ꯀꯨꯏꯗ꯭ರೆ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯠꯇꯤ ꯇꯥꯟꯅꯖꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯅꯖꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯈꯪꯍꯟꯖꯔꯛꯀꯦ ꯅꯝꯕꯣꯜ ꯀꯗꯥꯏꯗꯅꯣ ꯊꯣꯡꯊꯛ ꯊꯣꯡꯈꯥ ꯅꯝꯕꯣꯜ ꯕꯖꯥꯔ ꯀꯥꯏꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯦ ꯁꯣꯅꯤ ꯃꯩꯁꯅꯥꯝ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩꯅꯣ ꯅꯝꯕꯣꯜ ꯕꯖꯥꯔꯗꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂꯛꯑꯒ SBI ATM ꯂꯩꯕꯗꯣ SBI ATMꯒ ꯂꯩꯕ ꯈꯥꯗꯤꯝꯁ ꯂꯩꯕ ꯒꯦꯠꯋꯦꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯅ ꯃꯦꯟ ꯔꯣꯗꯀꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯝ ꯑꯦꯅꯤꯃꯦꯁꯟꯗꯁꯨ ꯃꯇꯝꯒꯤ ꯄꯨꯊꯣꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯆꯦ ꯍꯣꯏꯒꯤ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯤ ꯃꯔꯨ ꯑꯣꯏꯅ ꯃꯣꯏꯔꯥꯡꯂꯩꯃ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅ ꯑꯦꯅꯤꯃꯦꯁꯟ ꯇꯧꯔꯤꯕ ꯆꯦꯅꯦꯜꯁꯤꯡꯁꯤꯗ ꯑꯗꯨꯝ ꯍꯟꯗꯅ ꯈꯣꯠꯅ ꯉꯥꯡꯕꯩ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯂꯣꯏꯅ ꯅꯧꯅ ꯁꯦꯝꯖꯔꯒ ꯏꯁꯥꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯒꯤꯀோ ꯃꯇꯝꯁꯦ ꯈꯔ ꯂꯧꯋꯦ ꯑꯇꯣꯞꯄ ꯑꯦꯅꯤꯃꯦꯁꯟ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯇꯧꯕꯁꯨ ꯃꯌꯥम ꯂꯩ ꯑꯗꯨ ꯅꯠꯇꯕ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯗꯨꯝ ꯐꯣꯟꯒꯤ ꯑꯦꯞꯁꯇꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯁꯤꯡꯗꯤ ꯌꯥम ꯂꯥꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯦꯝꯃꯒ ꯄꯨꯊꯣꯛꯄ ꯀꯥꯡꯕꯨꯁꯦ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯃꯇꯝ ꯆꯪꯉꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯇꯤ ꯍꯣꯠꯅꯔꯛꯀꯦ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯌꯥꯝ ꯉꯝꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨꯗ ꯉꯥꯛ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯕꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯏꯕꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇꯦꯟꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯣꯝꯗ ꯑꯃꯨꯛ ꯈꯔ ꯈꯥꯏꯗꯣꯛꯑ ꯂꯩꯕꯅꯤꯅꯅꯦ ꯈꯔ ꯈꯨꯌꯧꯅꯒꯗ꯭ꯔꯥꯅ ꯈꯟꯕꯒꯤꯅꯦ ꯑꯗꯣ ꯑꯩꯈꯣই ꯇꯥꯟꯅꯖꯔꯛꯀꯦ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯀꯩꯃꯤ ꯉꯥꯏꯕꯗ ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯝꯇ ꯑꯣꯏꯔꯁꯨ ꯀꯥꯎꯕ ꯑꯣꯏꯖꯒꯦꯅ ꯊꯝꯕꯤꯔꯛꯑꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯃꯤꯁꯦ ꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯗꯣ ꯗꯥ ꯔꯣꯖꯦꯁ ꯌꯥꯎꯔꯒꯗꯤ ꯀꯩꯃꯤꯒꯤ ꯃꯈꯣꯜ ꯀꯩꯀꯥ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯀꯩꯃꯤꯒꯤ ꯍꯣꯏ ꯊꯥꯔꯤꯛ ꯃꯃꯥ ꯀꯩꯀꯥꯗꯨꯗꯒꯤ ꯑꯩ ꯃꯇꯦꯛ ꯑꯃꯗꯤ ꯊꯤꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯗꯥ ꯔꯣꯖꯦꯁꯁꯨ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯍꯦꯟꯅ ꯕꯤꯠ ꯂꯩꯅꯕ ꯀꯩꯃꯤꯁꯦ ꯌꯥꯝ ꯍꯪꯉꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯇꯥꯍꯟꯖꯒꯦ स्क्रिप्ट थी को कमेंट बात हो गई कमेंट सिकाय ओके चे सोनमगी सिंगमद्रब थवाई शॉर्ट फिल्म दो चे मखा पुथोरअरोइद्रो हंगबिरे अबेम पुयामना अबे मदुदो चप चाना हाइबा ngамजद्री पुपु फोक टीवी की मेंबर दा क्वेश्चन अमता हंगजगे कैमीदा इसिंग चावबा अमदी पांथोइबा कनाना अहन्नो अदुगा अतोंबना कनानो ना मकक मयुम फरुना थंबिरे कईगिनो अखोइदा ओइना ओंजलगा मकक मयुम फरुना थंबैराइसे आइदी अखोइना कुमबगी महुत्ता मयाम व्यूअर्स मयाम सिनेना कुमागा बिट लेगद्राना दुमाइना खल्ली दारो सिदा लेरे कैमीगी दा लेरबा मैम कई डायलॉग मतें ताहनजगी मैमना रिक्वेस्ट तौबदगी मैम मतें अमता लांथोचरके सी लाइव से यावबो ngamjadre इचन अइना हाइरिबसे अचुंबनी लाओ मागी मनाक्ता चच्छी थरिक नंगी मामोदो मसादा खुदलाइना थाकीदुना फिबम थीना सोकले महाक हौजिक वाखल मांगदुना लैरिबनी
ꯑꯩꯅ ꯃꯁꯤ ꯃꯇꯦꯛꯁꯤꯗ ꯇꯧꯔ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯐꯖꯅ ꯌꯥꯎꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯗꯥꯔꯖꯦꯁ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯃꯤꯁꯦ ꯍꯦꯛ ꯌꯦꯡꯕ ꯐꯪꯗ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯕꯁꯦ ꯄꯥꯝꯃꯝꯒꯅꯤ ꯑꯗꯣ ꯄꯥꯝꯕꯒꯤ ꯍꯥꯏꯕꯤꯔꯛꯄꯅꯤꯗ. ꯉꯁꯤ ꯁꯨꯃꯥꯏꯅ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗ ꯃꯌꯥꯝ ꯀꯩ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯟꯖꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯆꯦ ꯂꯤꯁꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯁꯤꯜꯀꯤ ꯅꯨꯡꯉꯥꯏꯖꯔꯤ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤꯗ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯑꯥ. ꯍꯣꯏ ꯑꯩ ꯌꯦꯡꯖꯔꯛꯀꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯁꯀ꯭ꯔꯤꯞ ꯍꯣꯏ ꯑꯩꯁꯨ ꯎꯕꯒ ꯆꯪꯂꯛꯏꯅꯦ ꯆꯤꯆꯦ ꯑꯅꯤꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯃꯣꯏꯔꯥꯡꯂꯩꯃ ꯏꯕꯥꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯔꯤꯌꯦ ꯆꯤꯆꯦ ꯅꯣꯛꯃꯤꯟꯅꯔꯣ ꯑꯗꯨꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯣ ꯀꯃꯦꯟꯁꯨ ꯍꯥꯏꯅꯔꯒ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯛꯑꯣ ꯑꯗꯨꯗꯤ ꯑꯕꯦꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯗꯣꯏꯅꯦ ꯑꯩ ꯇꯧꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯅꯦꯛꯁ ꯏꯄꯤꯁꯣꯠ ꯊꯥꯗꯣꯔꯛꯑꯣ ꯁꯤꯜꯀꯤ ꯂꯥꯏꯇꯣꯟꯖꯝꯅ ꯊꯝꯕꯤꯔꯛꯄꯅꯦ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤꯁꯦ ꯑꯩꯈꯣꯏ ꯃꯇꯝ khitangdi ꯂꯧꯒꯗꯕ ꯃꯥꯜꯂꯦ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯔꯝꯃꯣ ꯍꯧꯖꯤꯛ ꯈꯝꯕ ꯈꯝꯅꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯠꯂꯤꯕꯁꯤꯡꯁꯦ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯀꯣ ꯁꯨꯝ ꯀꯩꯅꯣꯒꯤꯗꯣ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤꯗꯣ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯃꯈꯥ ꯍꯣꯏ ꯍꯥꯞꯄꯤꯔꯛꯑꯣꯅ ꯃꯌꯥꯝ ꯌꯥꯝ ꯍꯥꯏꯅ ꯃꯌꯥꯝꯅ ꯌꯥꯝ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯍꯪꯕꯤꯔꯛꯑꯦꯕ ꯌꯥꯝ ꯋꯥꯔꯤ ꯑꯃ ꯑꯣꯏ ꯑꯣꯏꯌꯦ ꯈꯝꯕ ꯈꯝꯅꯨꯁꯨ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯝꯕ ꯈꯝꯅꯨ ꯍꯥꯟꯅ ꯄꯥꯏꯔꯨꯕꯅꯤꯅ ꯁꯤꯁꯤꯃꯥꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯍꯦꯔꯥꯆꯟꯗ꯭ꯔꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯂꯩꯔꯕ ꯌꯦꯡꯉꯤ ꯆꯦꯅꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯊꯦꯡꯛ ꯌꯨ ꯁꯣꯅꯤꯀꯥ ꯑꯗꯨꯝ ꯌꯦꯡꯉꯣ ꯐ꯭ꯔꯥꯏꯗꯦ ꯇ꯭ꯌꯨꯁꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯄꯥꯟꯊꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯅ ꯈꯨꯟꯗꯣꯡꯕꯝ ꯕꯥꯕꯨꯅ ꯊꯝꯕꯤꯔꯛꯏ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯀꯩꯃꯤꯅ ꯉꯁꯥꯏ ꯀꯛꯋꯦꯡ ꯐꯣꯔꯛꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯅꯤꯀꯣ ꯌꯥꯝ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯂꯃꯜ ꯈꯨꯝꯕ ꯂꯣꯏꯈ꯭ꯔꯕ ꯑꯍꯟꯖꯥꯎ ꯅꯥꯎꯔꯦꯝ ꯂꯃꯜ ꯈꯨꯝꯕꯁꯦ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯋꯥꯔꯤ ꯂꯣꯏꯁꯟꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯇꯥꯡꯀꯛ ꯑꯃ ꯅꯥꯏꯅꯗꯤ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯁꯤꯟꯗꯣ ꯑꯗꯨꯗꯣ ꯃꯥꯏꯕꯤꯒ ꯑꯣꯏꯅ ꯍꯥꯏꯃꯤꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯒ ꯁꯣꯅꯝꯅ ꯃꯥꯏꯕꯤ ꯁꯥꯍꯜꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅꯣ ꯍꯥꯏꯁꯤꯂꯦ ꯍꯣꯁꯤꯔꯥ ꯍꯧꯁꯤꯀꯣ ꯏꯃꯥ ꯃꯥꯏꯕꯤ ꯅꯪ ꯑꯩꯒꯤ ꯄꯥꯝꯕ ꯄꯤꯒꯦꯔꯥ ꯅꯪ ꯍꯥꯏꯕꯇ ꯇꯧꯒꯦ ꯑꯝꯇꯪ ꯍꯟꯒꯦꯀꯣ ꯏꯃꯥ ꯃꯥꯏꯕꯤ ꯅꯪ ꯑꯩꯅ ꯄꯥꯝꯕ ꯄꯤꯒꯦꯔꯥ ꯅꯪ ꯍꯥꯏꯕꯇ ꯇꯧꯒꯦ ꯍꯦꯝꯕꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯁꯛꯁꯦ ꯌꯥꯝꯅ ꯐꯖꯍꯜꯂꯣ ꯑꯩ ꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯦ ꯍꯦꯝꯕꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪ ꯁꯛ ꯐꯖꯕꯤ ꯑꯣꯏꯅ ꯍꯤꯡꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯔꯛꯂꯅꯤ ꯍꯦꯝꯕꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯁꯛ ꯅꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯅꯪꯅ ꯑꯣꯏꯅꯤꯡꯂꯤꯕ ꯁꯛꯐꯝꯗꯨ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯣ ꯃꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯃꯊ꯭ꯋꯥꯏ ꯂꯧꯈ꯭ꯔꯦ ꯃꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯏꯃꯥ ꯃꯥꯏꯕꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯜꯂꯛꯄ ꯇꯥꯡꯀꯛꯇꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯐꯖꯗꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯂꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯁꯤꯁꯨ ꯇꯥꯁꯜꯂꯛꯑꯦ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯁꯦ 44 ꯃꯤꯅꯠꯁꯇꯤ ꯆꯠꯁꯟꯈ꯭ರೆ ꯀꯌꯥꯗ ꯂꯣꯏꯕꯒꯤ ꯃꯇꯝꯗꯤ ꯌꯧꯔꯕꯅꯤ ꯀꯃꯦꯟꯁꯦ ꯑꯃꯔ ꯑꯅꯤꯔ ꯁꯨꯃꯥꯏꯅ ꯄꯥꯊꯣꯛꯑꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯠ ꯄꯥꯊꯣꯛꯑꯝꯃꯁꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯗꯥꯏꯂꯣꯛ ꯇꯥꯔꯒ ꯂꯩꯔꯦ ꯀꯃꯦꯟ ꯄꯤꯔꯔꯣꯏ ꯌꯥꯝ ꯆꯞꯄꯦ ꯑꯦꯗꯚꯥꯟꯁ ꯒꯨꯗ ꯅꯥꯏꯠ ꯆꯤꯆꯦ ꯑꯅꯤꯃꯛ ꯃꯣꯏꯔꯥꯡꯗꯩ ꯃꯣꯏꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯗꯥꯏꯂꯣꯛ ꯇꯥꯔꯁꯨ
ꯃꯊꯪꯒꯤ ꯂꯥꯏꯞꯇ ꯀꯃꯦꯟ ꯀꯥꯏ ꯍꯧꯔꯒꯦ ꯐꯥꯔꯁ ꯇꯥꯔꯣꯏ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯃꯥꯅ ꯐꯥꯔꯁ ꯇꯥꯔꯣꯏ ꯍꯥꯏ ꯃꯀꯛ ꯃꯐꯝ ꯑꯗꯨꯝ ꯇꯥꯕꯗꯣꯀꯣ ꯆꯍꯤꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯔꯥꯙꯦꯁꯅ ꯀꯣꯟꯁꯝꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣꯝꯕꯨꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨꯅ ꯊꯝꯖꯒꯦ ꯂꯥꯏꯐ ꯂꯣꯏꯔꯛꯀꯗꯣꯔꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯕꯦꯝꯅ ꯊꯝꯕꯤꯔꯛꯑꯦ ꯂꯣꯏꯔꯕꯅꯦ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯔꯦ ꯍꯤꯌꯥꯡ ꯑꯊꯧꯕꯤ ꯄꯥꯔꯠ 5 ꯄꯨꯊꯣꯔꯛꯔꯣꯏꯗ꯭ꯔꯣ ꯆꯦ ꯍꯥꯏꯌꯦ ꯁꯣꯅꯝ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯁꯣꯝꯒꯤ ꯗꯥꯏꯂꯣꯛ ꯇꯥꯖꯅꯤꯡꯉꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯀꯃꯦꯟꯁꯨ ꯄꯥꯖꯔꯔꯣꯏꯒꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯥꯡꯗꯒꯤ ꯇꯧꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯁꯥꯒꯠꯂꯒ ꯑꯗꯨꯝ ꯇꯧꯔꯥ ꯑꯗꯨꯗꯤ ꯑꯝꯇꯪ ꯇꯧꯖꯔꯝꯒꯦꯀꯣ ꯍꯦ ꯑꯁꯤ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯄꯟ ꯀꯩꯃꯤꯗꯤ ꯃꯔꯥ ꯂꯩꯖꯗꯕꯅꯦ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯑꯊꯣꯏꯕꯅꯦ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯊꯋꯥꯏꯅꯦ ꯀꯠꯊꯣꯛꯄꯗꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕꯅꯦ ꯃꯔꯥ ꯂꯩꯖꯗꯕ ꯏꯄꯟ ꯀꯩꯃꯤꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯩꯔꯥꯛꯄꯤꯔꯕꯗꯤ ꯊꯔꯤꯛ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡꯒꯤ ꯐ꯭ꯔꯥꯏꯗꯦꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ